Department of Fisheries na shinduna tha asigi anida pangthokhiba fish fair cum fish crop competition ge individual category da nga Khwaidagi Yamna Puthokpa Amadi Yelhou nga Khwaidagi Yamna Puthokpa farmer Laphupat Tera Dagi Salam Lokendro na Oikhre. Fisheries Department ki Director Hais Balkrishna Thadropa notification amana hai competition aduda individual category gida Salam Lokendro na punna nga kg lising nifu humdoi ga chatret humfu manga putoktuna nga Khwaidagi Yamna Puthokpa farmer gi mana fangkhe. Category aduda Bisupur district ke Khwaidagi Thousand Basantana nga kg lising taraga tadet ka chamri humfuni thoi putoktuna anishuba taki aduga Thobal district ke manung chana leiba ten thadagi Laimuzam dinamani na nga kg lising taraga tadet ka jahum humfutaru putoktuna ahum suba position takhe. Nakal amarom da Yelhou nga Khwaidagi Yamna Puthokpa category dasu Laphupat Tera Dagi Salam Lokendro na ahanba mana fongmungkhe. Mahak na Yelhou nga kg lising mapan ga chatret kuntraga mga putoktuna mana ase fongmungkibane. Masigi matakta ngami kundasu department asina consolation prize piduna pun thokothe. Amarom da Tampaki district singi oida Khwaidagi Yamna nga puthokhanba ngamba officials singi marakta Imphal West district ke DFO ke Gunapati na takhe. Mahakna puthokhibana nga lising nifuga taret ka chamanga nifuga mangane. Chingi district singi oida Chandel district ke DFO Sapam Jitena mana ase fongkhe. Mahaki district asitagi nga kg lising ani ka chatret humfutara putorakhe. Nga gi mela asida punna nga kg lakh amaga lising yangkai puthoknaba pandam thambada madudagi hendokna punna nga kg lakh amaga lising yangkai taru puthokpang ngamki hainasu notification asina makha tari.